Matamgi Manipuri Wari channel asiga tambiriba khwai pomnamakpu taram nokjeri ngasi sumahausago Tangjabini Nakada nipal suba tangkak amok buduna lakjeri mayam punna taminarasi Thabal pharaba ahingda nongdol thakta thokliba thaja mahangpo mamit kupti ingjariba nongin kawi cheklado pamjadi aidi mahagom thaja mabu yengzaba oijaningi maning tamna Atiya thakta koi pai pai riba pombi chiklagi maning tamba matawgom lekhal sona saliba lekol adogi mali soi janingi lai jani imai cholamba patyai adogi naitom san pilairang do soi janingi nai het bigano mamal yaung da bigo leimai thaktoda tahan bigano leimai doda leina singa doso leimai thaktoda joy jainana pamojai tanglaba punsi adona Kango thakta bikamna kibado Nupa the breakfast aba loyerdona cheerdo inthokdona thoke hek tawbaga mamana Sunday sida kadaida muk chatoino napana dina ngasi suti oiringai sida pangna bazar ge handak laba building do yengnusin hairambani ai ngasi de thabak arubam lei hayengai college aloi aduna hayengai na jalase khara haibiro babungla gai man hai kari thabakno nangna chatawriba thabak to ba Pilot Michael moy ani ga puna chatminaga dawne wahai si khaktani hairakliba asamba pakhum oina marup ani duga chatli khanglabade wa mangka taraklaroi khangbagi wahai si khaktamakna mamagi wahang adogi pakhum ohenkibani mama so ahenma wahang amamuk hanglodre maljanu pada phare thudi gari ga do tapningna thauko nangi hongnabi kana thaubido dawnu hoi chatpa hauri nu padu hai ngai khone he imana manam namje chap lepi nu padu aduga mamaido phatlek silaknaga makokdu sananthai mamaromda watabe machagi manakte changsandona machanu pagi nonthari makokdo manam nambire makoto muk mayana kak chikladuna yari chalo thengna mamnade hanjilakanu kobong nopadu khongkap laungna thangduna kitchenai thoke watabe suprapra kitchenai chen thoraklaga makhoige geto laungna hangtoktuna thamni Garage tagi magi car thaudoraklaga thorakle nupadu mana gari thaudorakpaga mapasu walking chalobaga hanjulaklami watabi getulon silamlaga changi hek tawbaga kadai dani hage amasina nganta thadokrise aina hayu haibadodi hairamaroi mama haiki ngasidi aruba thabak ama lei yararoi aduna hayeng oina chatlesin hairambani moi paw phari adu hairamadi adu ngai khone mama Hayeng senang dekai ge ahal amani ga moirang da mau haiba chatlu cho hoi chatlu ge adabu moi pabo na chanu pasibo luhong basibo ya dawri bro kari gi yaru dawri ba aina thaki ba matam do hayeng tangai loi ga dawba aidi hai khre mangonda tha sigi manung da nupi pusalo haidan mana nam kan basa da na pusilak trabani aisu aigi sagai ge mutpa ya da bani na apabom imo wa madi darkar ne yum sigi mau oi ga dawba nupi macha do so Lapna thinadana nakna itawgi nakte hek leramedo sidabu aphawa tanjasi manghangadro aikhoina tawrisibo magi damakta natran hi mama mana warauda baidi khangdi aigidi magi tungi damak khalaga tawdaba yadaba thabak singnise aigi mungi prestige sokpa yaba thabak amata tawba yaroi aini hingni makhaidi imungsigi mihoi amatana tawbasu yaro nupa hom dopona gari amatangda thamoi balomda haikalakle ngahaki matung makhoisu thangoi ban yoramle rozi hoi kilerak yawdringai doda kardu khamnaga ngayak mafam dogi akoi badu koi lei tu na yengle akoi na shumna lei ringai tungda nupi amage khonjalda Michael nadra Michael mamai do phalai thoraklaga oh mane kana nupi do nokladona ai masak khangdra bai senoi nupa homak do nupi dogi masak to khragam so to ningsing badi thokta munneng do na leiri Asing bai ai se khangdraba amuk sang lek ni nupa homdoda ansindona nupidona Michael na khangdrebo somse ukhrogom so taw ado ningsing badi ngamdre ai khoi somse hana di khangwana tronai palona sat khomlekli khangi kai no hana de nang bodi hana masa khangni noi ex ni na pilot to ngak na nupi to yeng na dona nang di kamai ram hana se ex ne khangi ba Ningthoi nupa ahomdoda mau masak khangma ngamlaroi khangbadagi manoina masak taklakle ai Ningthoi ne hanagi mamanabi uripokde
Pilot hꯧꯖꯒꯦꯗ ꯃꯁꯛ ꯈꯪꯂꯛꯂꯦ ꯅꯨꯄꯤꯗꯣ ꯑꯣ ꯅꯍꯥꯟꯋꯥꯏ ꯏꯇꯥꯎ ꯃꯥꯏꯀꯦꯜ ꯄꯥꯝꯃꯦ ꯍꯥꯏꯕꯤꯌꯣꯅ ꯍꯥꯏꯕ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯍꯦꯟꯊꯣꯏꯗꯣ ꯈꯖꯤꯛ ꯏꯀꯥꯏꯕ ꯐꯥꯎꯖꯩ ꯅꯍꯥꯟꯋꯥꯏ ꯃꯈꯣꯏꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯃꯥꯏꯀꯦꯜꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯃ ꯍꯧꯖꯤꯛ ꯅꯧꯍꯧꯅꯅ ꯄꯥꯏꯂꯣꯠꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯂꯤ ꯍꯣꯏ ꯃꯥꯅꯤ ꯑꯗꯣ ꯅꯣꯏꯗꯤ ꯁ꯭ꯋꯥꯏꯗ ꯀꯅꯥ ꯉꯥꯏꯔꯤꯅꯣ ꯃꯤ ꯑꯃꯁꯨ ꯉꯥꯏꯔꯝꯕꯅꯤ ꯑꯗꯣ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯦꯟꯊꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯨꯍꯣꯡꯗꯧꯕ ꯂꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏꯅꯦ ꯑꯩ ꯍꯅꯥꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯅ ꯍꯥꯏꯔꯤ ꯆꯪꯉꯨꯁꯤꯗꯅ ꯅꯣꯏ ꯑꯍꯨꯝꯁꯨ ꯃꯁꯛ ꯈꯪꯅꯧ ꯏꯃꯥꯟꯅꯕꯤꯗꯨꯒ ꯍꯦꯟꯊꯣꯏꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯅ ꯊꯤꯜꯂꯤꯕꯗꯣ ꯔꯣꯖꯤ ꯍꯣꯏꯒꯤ ꯂꯩꯔꯛꯂꯣꯝꯗꯅꯤ ꯃꯗꯨ ꯎꯕꯗ ꯄꯥꯏꯂꯣꯠꯇꯨ ꯈꯪꯅꯤꯡꯅ ꯅꯃꯥꯟꯅꯕꯤꯗꯨꯗꯤ ꯀꯩꯃꯤꯡ ꯀꯧꯒꯦ ꯍꯦꯟꯊꯣꯏ ꯍꯣꯔꯦꯟ ꯃꯌꯨꯝ ꯆꯪꯂꯒ ꯈꯪꯂꯅꯤ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯅꯣꯏ ꯑꯍꯨꯝꯃꯛ ꯇꯜꯂꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯔꯣ ꯅꯣꯏꯁꯦ ꯄꯥꯏꯂꯣꯠ ꯃꯔꯨꯞ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯀꯔꯤ ꯈꯜꯂꯤꯅꯣ ꯅꯣꯏꯅꯤꯅ ꯄꯨꯅꯤꯜꯅ ꯆꯪꯉꯨꯔꯣ ꯅꯣꯏ ꯑꯅꯤ ꯑꯩꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯃꯒꯦ ꯆꯪꯉꯨꯁꯦ ꯅꯪꯁꯨ ꯄꯨꯅꯤꯜ ꯅꯪ ꯅꯇꯣꯝꯇ ꯁꯤꯗ ꯂꯩꯍꯧꯕꯗ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯍꯦꯟꯊꯣꯏꯒꯤ ꯐꯣꯟꯗꯣ ꯀꯣꯜ ꯂꯥꯛꯂꯦ ꯍꯦꯟꯊꯣꯏ ꯕꯦꯛꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯑꯣꯛꯂꯤ ꯍꯜꯂꯣ ꯍꯅ ꯏꯁꯧ ꯑꯃꯒ ꯂꯣꯏꯅꯅ ꯀꯩꯅꯣ ꯉꯁꯥꯏꯗꯩ ꯌꯧꯔꯛꯇꯧꯔꯦ ꯍꯥꯏꯔꯒ ꯁꯨꯡꯌꯧ ꯌꯧꯔꯛꯇ꯭ꯔꯤꯁꯤꯕ ꯔꯣꯖꯤꯗꯣ ꯁꯣꯝꯗ ꯆꯥꯛ ꯆꯥꯎꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏꯅꯤꯅ ꯊꯦꯝꯃꯒ ꯈꯔ ꯅꯝꯗꯅ ꯄꯤꯖꯁꯦꯅ ꯇꯧꯔꯒ ꯅꯪꯅ ꯁꯨꯡꯌꯧ ꯌꯧꯔꯛꯇ꯭ꯔꯤꯁꯤꯅ ꯀꯩꯗꯧꯔ ꯂꯩꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯑꯩ ꯔꯣꯖꯤ ꯍꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯟ ꯌꯧꯔꯛꯏ ꯃꯥꯅ ꯆꯥꯕ ꯌꯥꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯉꯧꯔꯥ ꯗꯨꯀꯥꯟꯗꯩ ꯌꯦꯡꯉꯨꯔꯅꯨ ꯌꯥꯔꯦ ꯆꯥꯎꯁꯨ ꯌꯥꯔꯣꯏꯗꯕꯗ ꯅꯪ ꯑꯣꯏꯅ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯃꯣꯏ ꯏꯃꯨꯡꯁꯦ ꯃꯤ ꯀꯅꯥꯝꯇꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯅꯤ ꯈꯪꯅꯤ ꯏꯆꯤꯛ ꯆꯤꯛꯏꯀꯣ ꯁꯠ ꯂꯥꯛꯑꯣ ꯃꯣꯏ ꯐꯥꯗꯔꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯤ ꯌꯥꯝ ꯊꯝꯗꯥꯏꯅꯦ ꯁꯦꯟꯅꯅꯕ ꯃꯆꯥꯅꯨꯄꯤꯗꯨꯕꯣ ꯀꯨꯊꯤ ꯌꯦꯡꯕ ꯆꯠꯈꯤ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯈꯤ ꯃꯣꯏꯒꯤ ꯃꯤꯈꯩꯗꯨꯁꯨ ꯀꯗꯥꯏꯗꯅꯣ ꯊꯕꯛ ꯑꯃ ꯊꯥꯈꯤꯕꯅꯤ ꯄꯥꯎꯅ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯄꯥꯏꯂꯣꯠ ꯍꯣꯏ ꯊꯦꯡꯅꯩ ꯍꯥꯏꯕ ꯐꯣꯟꯗꯣ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯔꯣꯖꯤꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯄꯥꯏꯂꯣꯠ ꯊꯦꯡꯅꯩ ꯇꯥꯕꯗꯨꯗ ꯈꯪꯂꯦ ꯃꯥ ꯄꯨꯅꯦꯜꯁꯨ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯛꯐꯝꯗꯒꯤ ꯈꯪꯍꯧꯗꯅ ꯍꯣꯡꯈꯤ ꯔꯣꯖꯤꯒꯤ ꯁꯛꯐꯝꯗꯣ ꯀꯔꯤꯃꯇ ꯇꯧꯗꯕ ꯁꯥꯕ ꯃꯑꯣꯡ ꯑꯃꯗꯤ ꯎꯠꯂꯤ ꯃꯥꯏꯊꯣꯡꯗꯨꯗ ꯀꯅꯥꯁꯨ ꯈꯪꯍꯜꯂꯔꯣꯏ ꯑꯋꯥꯕꯗꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯀꯗꯥꯏꯗ ꯊꯦꯡꯅꯩꯕ ꯅꯪꯗꯤ ꯀꯅꯥ ꯊꯦꯡꯅꯩꯅꯣ ꯍꯥꯏꯁꯦ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯍꯦꯟꯊꯣꯏ ꯔꯣꯖꯤꯒ ꯄꯨꯅꯤꯜꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯃꯥꯅ ꯔꯣꯖꯤꯕꯨ ꯃꯃꯥꯟꯅꯕꯤ ꯑꯣꯏꯅ ꯇꯤꯟꯅꯈꯤꯕꯁꯨ ꯍꯅꯥꯍꯣꯏꯗ ꯔꯣꯖꯤꯅ ꯂꯥꯛꯄꯗꯨꯗꯒꯤ ꯇꯤꯟꯅꯈꯤꯕꯅꯤ ꯄꯨꯅꯦꯜ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯄꯥꯏꯂꯣꯠꯄꯨ ꯃꯥꯅ ꯃꯁꯛ ꯈꯪꯕꯁꯨ ꯃꯈꯣꯏꯅ 12 ꯊꯥꯔꯝꯗꯥꯏꯒꯤ ꯔꯤꯚꯤꯖꯟ ꯆꯠꯄ ꯑꯗꯨꯗ ꯇ꯭ꯌꯨꯁꯟ ꯃꯐꯝ ꯄꯨꯟꯕꯗꯒꯤ ꯈꯪꯕꯅꯤ ꯍꯪꯂꯤꯕꯅꯤ ꯍꯅꯥꯁꯨ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯈꯟꯕꯒꯤ ꯍꯦꯟꯊꯣꯏꯗ ꯆꯤꯡꯅꯕꯗꯤ ꯐꯥꯎꯕꯅꯤ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯊꯤꯔꯝꯒꯅꯤ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯈꯟꯕꯅꯤ ꯍꯦꯟꯊꯣꯏꯗꯤ ꯈꯪꯖꯗꯕꯅꯤꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯄꯥꯏꯂꯣꯠꯅꯦ ꯃꯥꯏꯀꯦꯜꯅꯦ ꯄꯨꯅꯤꯜꯅꯦ ꯃꯣꯏ ꯑꯍꯨꯝ ꯁꯨꯏ ꯑꯗ ꯑꯩꯅ ꯔꯣꯖꯤ ꯍꯣꯏꯗ ꯆꯪꯉꯨꯁꯤ ꯅꯪꯁꯨ ꯂꯩꯍꯧꯋꯤ ꯔꯣꯖꯤꯁꯨ ꯈꯪꯅꯧꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯣꯏ ꯑꯍꯨꯝꯁꯦ ꯏꯟꯅꯔꯒ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯆꯪꯉꯨꯁꯤ ꯌꯥꯗꯦ ꯍꯟꯅ ꯔꯣꯖꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯑꯣ ꯅꯪꯒ ꯄꯨꯟꯅ ꯃꯣꯏ ꯑꯍꯨꯝꯗꯣ ꯋꯥꯍꯩꯁꯤꯒ ꯍꯥꯏꯔꯒ ꯊꯝꯂꯒꯦ ꯆꯪꯉꯧ ꯍꯥꯏꯔꯝꯂꯒ ꯀꯣꯜꯗꯨ ꯊꯝꯈꯤꯔꯝꯃꯤ ꯍꯟꯅ ꯍꯦꯟꯊꯣꯏ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯇꯥꯔꯤꯗꯅ ꯍꯥꯏꯔꯛꯂꯤꯁꯦ ꯅꯣꯏ ꯑꯍꯨꯝ ꯂꯥꯛꯑꯣ ꯆꯠꯁꯤ ꯑꯩ ꯇꯨꯃꯤꯟꯅꯔꯛꯑꯣ ꯍꯦꯟꯊꯣꯏꯅ ꯍꯥꯏꯔꯤꯗꯣ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯔꯣꯖꯤ ꯍꯣꯏꯒꯤ ꯃꯌꯨꯝ ꯈꯪꯂꯝꯂꯣꯏ ꯈꯟꯕꯒꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯔꯤꯕꯅꯤ ꯃꯥꯗꯤ ꯄꯥꯏꯂꯣꯠ ꯋꯥꯈꯜꯗꯨꯗ ꯁꯛꯇꯥꯁꯤꯒ ꯑꯩꯈꯣꯏꯁꯨ ꯔꯣꯖꯤꯒꯤ ꯃꯌꯨꯝ ꯈꯪꯂꯝꯃꯣꯏ ꯀꯥꯏꯅꯒ ꯈꯜꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯅꯣꯛꯐꯦꯠꯁꯨ ꯇꯧꯔꯤ ꯄꯥꯏꯂꯣꯠ ꯅꯨꯄꯥ ꯑꯍꯨꯝꯗꯨꯒꯤ ꯒꯥꯔꯤꯗꯨꯗꯤ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯈꯥꯝꯗꯨꯅ ꯊꯝꯂꯝꯂꯦ ꯃꯈꯣꯏ ꯃꯔꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯂꯤ ꯔꯣꯖꯤ ꯍꯣꯏꯒꯤ ꯂꯩꯔꯛꯇꯨꯗ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯋꯥ ꯀꯌꯥ ꯉꯥꯡꯗꯦ ꯈꯨꯝꯗ ꯌꯥꯗꯕ ꯋꯥ ꯑꯗꯨꯃꯛ ꯈꯛꯇ ꯈꯨꯝꯂꯛꯂꯤ ꯍꯦꯟꯊꯣꯏꯗꯤ ꯋꯥ ꯉꯥꯡꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯃꯈꯨꯠ ꯑꯣ ꯃꯁꯥꯋꯣ ꯇꯧꯗꯨꯅ ꯂꯤꯔꯤ ꯊꯥꯏꯅ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯍꯦꯟꯊꯣꯏ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯅ ꯔꯣꯖꯤ ꯍꯣꯏꯒꯤ ꯒꯦꯠ ꯃꯄꯥꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯒꯨꯝ ꯒꯦꯠꯇꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯤ ꯍꯦꯟꯊꯣꯏꯅ ꯆꯞ ꯆꯥꯅ ꯍꯟꯗꯣꯔꯛꯄꯩ ꯋꯥꯅꯤꯅꯦ ꯁꯂꯥꯝ ꯀꯣꯠꯄꯗꯧꯅ ꯑꯁꯤ ꯍꯥꯏꯔꯒ ꯒꯦꯠꯇꯨ ꯂꯣꯟꯁꯤꯜꯂꯤ ꯍꯅꯥꯅ ꯍꯣꯏ ꯁꯂꯥꯝ ꯑꯣꯛꯆꯔꯤꯕ ꯊꯦꯡꯅ ꯂꯥꯛꯄꯩ ꯅꯪꯁꯦ ꯍꯦꯟꯊꯣꯏꯗꯨ ꯅꯣꯛꯂꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯅꯥꯅ ꯆꯪꯉꯣ ꯂꯥꯎ ꯄꯨꯅꯦꯜ ꯃꯥꯏꯀꯦꯜ ꯄꯥꯏꯂꯣꯠ ꯃꯅꯨꯡ ꯆꯪꯉꯁꯦ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯂꯤ ꯂꯤꯚꯤꯡ ꯔꯨꯝꯗꯨ ꯌꯧꯕꯒ ꯍꯅꯥꯅ ꯐꯝꯃꯝꯃꯨꯀꯣ ꯅꯣꯏ ꯑꯩ ꯍꯩꯃꯩ ꯁꯦꯝꯃꯛꯀꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯝꯍꯧꯔꯤ ꯃꯈꯣꯏ ꯃꯔꯤꯗꯨ ꯄꯥꯏꯂꯣꯠꯀ ꯍꯦꯟꯊꯣꯏꯒꯗꯤ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯤ ꯃꯥꯏꯀꯦꯜꯗꯤ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯔꯛꯂꯒ ꯃꯥꯒꯤ ꯊꯣꯛꯄ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯉꯁꯥꯏꯗꯒꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯂꯛꯇꯕꯅꯤ ꯅꯨꯄꯥꯗꯨ ꯈꯟꯕꯅꯤ ꯋꯥꯈꯜꯗꯨꯗ ꯍꯣꯔꯦꯟ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯔꯒ ꯀꯔꯤ ꯋꯥꯕꯨ ꯍꯥꯏꯁꯤꯒꯦ ꯀꯣꯛ ꯃꯅꯨꯡꯗꯨꯗ ꯎꯪꯈꯥꯏꯗꯨꯅ ꯈꯟꯕꯅꯤ ꯅꯨꯄꯥꯗꯨ ꯅꯨꯄꯤ ꯃꯥꯕꯨ ꯎꯕ ꯃꯤꯀꯨꯞꯇ ꯅꯨꯡꯁꯤꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯋꯥ ꯉꯥꯡꯒꯗ꯭ꯔꯥ
ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯖꯤꯟꯗꯨꯅ ꯃꯥꯕꯨ ꯋꯥꯍꯟꯕꯒꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯕꯒꯤ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯃꯐꯝꯗ ꯍꯥꯏꯁꯤꯔꯥ ꯋꯥꯈꯜ ꯃꯌꯥꯝ ꯑꯃꯅꯤ ꯈꯜꯂꯤꯕ ꯅꯨꯄꯥꯗꯣ ꯃꯀꯣꯛꯇꯨꯗ ꯅꯨꯄꯥ ꯃꯥꯗ ꯅꯠꯇꯦ ꯅꯨꯄꯤ ꯃꯥꯁꯨ ꯈꯜꯂꯤꯕꯅꯤ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯎꯪꯗꯨꯅ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯍꯥꯅꯥ ꯔꯣꯖꯤꯒꯤ ꯅꯥꯀꯟꯗꯨꯗ ꯐꯝꯊꯔꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯃꯈꯣꯏ ꯍꯨꯝꯗꯣ ꯂꯤꯚꯤꯡ ꯔꯨꯝꯗ ꯍꯦꯟꯊꯣꯏꯒ ꯐꯝꯍꯧꯔꯤ ꯊꯣꯛꯂꯣ ꯅꯪꯁꯨ ꯔꯣꯖꯤ ꯍꯥꯅꯥ ꯑꯩ ꯊꯣꯛꯂꯛꯑꯔꯣꯏꯒꯦ ꯅꯪꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯗꯣꯏꯅꯣ ꯔꯣꯖꯤ ꯔꯣꯖꯤꯗꯣ ꯉꯥꯏꯍꯥꯛ ꯈꯜꯂꯗꯨꯅ ꯍꯣꯏ ꯊꯣꯛꯂꯛꯑꯒꯦ ꯍꯥꯅꯥ ꯔꯣꯖꯤꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯀꯤꯆꯟꯗ ꯆꯪꯗꯨꯅ ꯖꯨꯁ ꯁꯦꯝꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯄꯤ ꯑꯅꯤꯗꯨ ꯇꯨꯡꯊꯥ ꯃꯥꯡꯊꯥ ꯊꯥꯡꯗꯨꯅ ꯊꯣꯔꯛꯂꯤ ꯔꯣꯖꯤ ꯊꯣꯛꯂꯛꯄ ꯎꯕꯗ ꯄꯣꯅꯤꯜ ꯔꯣꯖꯤꯕꯨ ꯃꯥꯒꯤ ꯃꯃꯤꯠꯇꯨꯅ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯤ ꯍꯥꯅꯥꯅ ꯃꯌꯥꯝ ꯍꯩ ꯃꯍꯤ ꯄꯥꯏꯁꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯑꯃꯃꯝ ꯁꯠꯁꯠꯄꯤ ꯔꯣꯖꯤꯗꯣ ꯍꯩ ꯃꯍꯤ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯡꯉꯥꯏꯔꯤꯕ ꯃꯌꯥꯝꯕ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯉꯛꯄꯅꯤ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤꯒꯤꯁꯨ ꯉꯛꯂꯣꯏ ꯅꯨꯄꯤ ꯃꯥꯒꯤ ꯁꯛꯐꯝꯗ ꯎꯕꯗ ꯃꯃꯣꯟ ꯅꯣꯛꯅ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ ꯅꯨꯄꯤꯗꯣ ꯄꯨꯅꯜꯗꯁꯨ ꯃꯤꯠꯆꯤꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ ꯅꯨꯄꯥ ꯃꯥꯗꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯍꯦꯟꯅꯗꯣ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ ꯍꯅꯥꯁꯨ ꯉꯛꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯨꯗ ꯑꯣꯏꯍꯧꯕ ꯔꯣꯖꯤꯒꯤ ꯁꯛꯐꯝꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯅꯤ ꯑꯁꯤ ꯈꯦꯠꯅꯕꯁꯤ ꯎꯕꯗ ꯄꯨꯅꯤꯜ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯑꯁꯥꯎꯕ ꯄꯣꯝꯕꯗ ꯐꯥꯊꯔꯗꯨꯅ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯒ ꯊꯝꯃꯤꯗꯨꯅ ꯀꯩꯒꯤꯅꯣ ꯖꯦ ꯔꯣꯖꯤ ꯍꯩ ꯃꯍꯤꯗꯨ ꯌꯥꯎꯝ ꯑꯃ ꯊꯛꯂꯗꯨꯅ ꯑꯗꯨꯏ ꯁꯤꯝꯗꯣ ꯄꯥꯏꯅꯤꯡꯗ꯭ꯔꯕ ꯑꯩ ꯑꯗꯨꯅ ꯁꯤꯝ ꯑꯃ ꯑꯣꯏꯅ ꯁꯤꯜꯂꯒ ꯄꯥꯏꯔꯦ ꯅꯨꯄꯤ ꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯣ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗꯨꯒꯤ ꯑꯄꯦꯟꯕ ꯄꯥꯎꯈꯨꯝ ꯑꯣꯏꯗꯕꯅ ꯅꯨꯄꯥ ꯃꯥꯗꯤ ꯐꯥꯊꯗꯨꯅ ꯂꯩꯔꯝꯕ ꯑꯁꯥꯎꯕ ꯄꯨꯝꯕꯗꯣ ꯐꯨꯗꯣꯔꯛꯂꯤ ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯥꯏꯔꯛꯂꯤ ꯔꯣꯖꯤ ꯅꯪ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯔꯣꯖꯤ ꯊꯋꯥ ꯁꯥꯗꯅ ꯑꯩꯗꯤ ꯀꯩꯝ ꯄꯥꯝꯗꯦ ꯀꯩꯅꯣ ꯅꯉꯣꯟꯗꯒꯤ ꯄꯨꯅꯤꯜ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯔꯣꯖꯤꯒꯤ ꯈꯨꯗꯥꯡꯗꯣ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤ ꯃꯇꯧꯗꯨ ꯎꯕꯗ ꯍꯦꯟꯊꯣꯏꯗꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯔꯣꯖꯤꯁꯨ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯄꯨꯅꯤꯜꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯛꯂꯤꯗꯣ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯗꯨꯅ ꯑꯩꯁꯦ ꯂꯨꯍꯣꯡꯗꯧꯔꯕꯤ ꯀꯩꯅꯥ ꯑꯃꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯠꯇꯤꯛꯂꯣ ꯄꯨꯅꯤꯜ ꯆꯦꯅ ꯄꯥꯏꯔꯝꯕ ꯅꯨꯄꯤ ꯃꯥꯒꯤ ꯈꯨꯗꯥꯡꯗꯣ ꯐꯠ ꯊꯥꯗꯣꯔꯛꯂꯤ ꯔꯣꯖꯤ ꯃꯃꯤꯠꯇꯨ ꯈꯥꯅ ꯄꯨꯅꯤꯜꯗ ꯌꯦꯡꯂꯒ ꯃꯆꯤꯟꯗꯨꯁꯨ ꯍꯥꯏꯐꯦꯠ ꯁꯞꯀꯠꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯕꯥꯔꯇꯣꯟ ꯇꯧꯔꯒꯦ ꯉꯟꯇꯥꯅ ꯂꯥꯛꯑꯣ ꯅꯨꯄꯥꯗꯣ ꯃꯥꯏꯊꯣꯡꯗ ꯔꯤꯌꯦꯛꯁꯟ ꯑꯃꯠꯇ ꯑꯣꯠꯇ ꯃꯈꯨꯠꯇꯨꯁꯨ ꯈꯨꯇꯨꯝ ꯆꯦꯠꯅ ꯇꯥꯁꯤꯜꯂꯤ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯟꯕꯒꯤ ꯃꯑꯣꯡꯅꯤ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯕ ꯊꯃꯣꯏꯗꯨꯃꯁꯨ ꯊꯦꯝꯖꯤꯟꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯝꯃꯤ ꯑꯋꯥ ꯑꯅꯥ ꯌꯥꯎꯗ ꯄꯨꯟꯁꯤ ꯁꯥꯡꯅ ꯅꯪꯒꯤ ꯕꯣꯔꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯑꯣꯏꯌꯨ ꯋꯥꯍꯩꯁꯦ ꯈꯛꯇꯃꯛ ꯍꯥꯏꯔꯝꯂꯒ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯥꯗꯣ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯔꯣꯖꯤꯗ ꯄꯦꯟꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯂꯒ ꯄꯨꯅꯤꯜꯕꯨ ꯇꯥꯟꯅꯈꯤ ꯃꯥꯏꯀꯦꯜꯅ ꯒꯥꯔꯤꯗꯣ ꯊꯧꯔꯤ ꯄꯥꯏꯂꯣꯠꯅ ꯗ꯭ꯔꯥꯏꯚꯔ ꯁꯥꯏꯠꯇ ꯇꯣꯡꯂꯤ ꯄꯨꯅꯤꯜꯗꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗ ꯃꯅꯤꯡ ꯁꯤꯠꯇꯨꯗ ꯐꯝꯂꯒ ꯒꯥꯔꯤꯒꯤ ꯁꯥꯏꯠ ꯃꯤꯔꯔꯗꯨ ꯂꯩꯊꯔꯒ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯆꯠꯂꯤ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯅꯗ ꯃꯌꯨꯝ ꯇꯝꯅ ꯊꯧꯔꯛꯂꯦ ꯒꯥꯔꯤꯗꯨ ꯅꯨꯄꯤꯗꯨ ꯅꯨꯄꯥ ꯃꯥꯅ ꯆꯠꯈ꯭ꯔꯕ ꯃꯇꯝꯗꯨꯗꯗꯤ ꯈꯥꯅ ꯌꯦꯡꯂꯝꯕ ꯃꯥꯒꯤ ꯃꯤꯠ ꯑꯗꯨ ꯄꯤꯔꯥꯡꯇꯅ ꯊꯨꯝꯃꯠꯈ꯭ꯔꯦ ꯅꯣꯛꯂꯝꯕ ꯃꯃꯣꯟ ꯃꯤꯅꯣꯛꯇꯨꯃꯁꯨ ꯃꯥꯡꯈ꯭ꯔꯦ ꯇꯦꯡꯊꯥ ꯀꯞꯂꯦ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯇꯗ ꯊꯦꯝꯖꯤꯟꯕꯤꯔꯤ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨꯅ ꯃꯍꯥꯛꯄꯨ ꯍꯧꯈ꯭ꯔꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯀꯞꯇꯨꯅ ꯂꯤꯔꯤ ꯑꯃꯨꯛꯁꯨ ꯃꯥꯅ ꯆꯦꯜꯂꯨꯔꯕ ꯃꯇꯨꯡ ꯄꯨꯅꯤꯜꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕ ꯄꯨꯝꯕꯗꯣ ꯀꯞꯂꯤ ꯉꯁꯤꯗꯤ ꯅꯨꯄꯤꯗꯣ ꯄꯦꯟꯅ ꯀꯞꯂꯤ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨꯅ ꯊꯦꯝꯕꯁꯨ ꯌꯥꯗ ꯀꯞꯂꯤ ꯁꯥꯔꯤꯕ꯭ꯔꯥ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯂꯧꯔꯤꯕ꯭ꯔꯥ ꯁꯛꯂꯣꯟ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯃꯥꯡꯗꯨꯗ ꯑꯔꯪ ꯑꯔꯛꯇ ꯉꯥꯎꯕꯤ ꯑꯍꯦꯟꯕ ꯄꯥꯝꯕꯤꯅꯤ ꯈꯟꯁꯅꯨ ꯈꯟꯕꯅꯤ ꯌꯦꯡꯈꯤꯕ ꯑꯈꯥꯕ ꯃꯤꯠꯌꯦꯡꯁꯨꯅꯤ ꯅꯨꯡꯁꯤꯗꯕꯒꯤ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡꯗꯤ ꯅꯠꯇꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯦꯟꯅ ꯌꯦꯡꯖꯕꯒꯤ ꯑꯈꯥꯕ ꯃꯤꯠꯌꯦꯡꯗ ꯄꯦꯟꯅ ꯁꯛꯇꯝꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯖꯍꯧꯕꯅꯤ ꯀꯞꯄ ꯍꯦꯟꯃꯟꯕꯅ ꯅꯨꯄꯤꯗꯣ ꯈꯪꯍꯧꯗꯅ ꯂꯦꯛꯊꯔꯛꯂꯤ ꯂꯩꯃꯥꯏꯗꯨꯗ ꯍꯟꯅ ꯔꯣꯖꯤꯕꯨ ꯀꯣꯟꯈꯠꯂꯗꯨꯅ ꯍꯦꯟꯊꯣꯏ ꯄꯥꯎꯅꯝꯇ ꯀꯣꯜ ꯇꯧ ꯗꯣꯛꯇꯔ ꯄꯨꯔꯒ ꯊꯨꯅ ꯑꯝꯇ ꯂꯥꯛꯑꯣꯅ ꯍꯥꯏꯌꯨ ꯍꯦꯟꯊꯣꯏꯁꯨ ꯃꯥꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯔꯛꯂꯒ ꯀꯣꯏꯔꯦꯡꯗ ꯀꯣꯜ ꯇꯧꯗꯨꯅ ꯄꯥꯎ ꯄꯨꯝꯕꯗꯣ ꯍꯥꯏꯈꯤꯔꯝꯃꯤ ꯀꯣꯏꯔꯦꯡꯁꯨ ꯀꯨꯏꯗꯦ ꯃꯥꯒ ꯈꯪꯅꯕ ꯗꯣꯛꯇꯔ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯗꯣꯛꯇꯔꯗꯨꯒ ꯄꯨꯟꯅ ꯀꯣꯏꯔꯦꯡ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯅ ꯀꯥꯈꯠꯂꯛꯂꯤ ꯄꯨꯅꯤꯜ ꯍꯣꯏꯒꯤ ꯒꯦꯠ ꯃꯄꯥꯗꯨꯗ ꯒꯥꯔꯤꯗꯣ ꯈꯥꯝꯂꯒ ꯃꯥꯏꯀꯦꯜꯅ ꯄꯨꯅꯤꯜ ꯌꯨꯝ ꯌꯧꯔꯦ ꯇꯥꯗꯦ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯁꯨ ꯌꯦꯡꯂꯤ ꯑꯗꯨꯃꯛ ꯑꯌꯦꯡꯕ ꯑꯃꯗ ꯄꯥꯏꯂꯣꯠ ꯄꯨꯅꯤꯜꯒꯤ ꯃꯁꯥꯗꯨ ꯅꯣꯝꯂꯗꯨꯅ ꯚꯥꯏ ꯌꯨꯝ ꯌꯧꯔꯦ ꯄꯨꯅꯤꯜ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯂꯒ ꯇꯨꯃꯤꯟ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯝꯗꯕꯤ ꯒꯦꯠ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯈꯤ ꯉꯁꯤꯒꯤ ꯃꯔꯨꯞ ꯃꯥꯒꯤ ꯃꯇꯧꯁꯤ ꯑꯗꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄꯗ ꯅꯣꯡꯃꯇ ꯎꯈꯤꯗ꯭ꯔꯤ ꯑꯁꯨꯝꯕ ꯃꯑꯣꯡ ꯑꯃꯠꯇ ꯅꯨꯡꯉꯥꯏꯇꯦ ꯃꯈꯣꯏꯁꯨ ꯃꯔꯨꯞ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ
ꯄꯥꯡꯅꯤꯡꯉꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯃꯥꯒꯤꯗꯃꯛ ꯑꯗꯨꯕꯨ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯗꯕꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯕꯒꯤ ꯋꯥꯅꯤ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯄꯥꯏꯂꯣꯠꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯊꯤꯜꯂꯛꯑꯁꯦ ꯍꯣꯏ ꯊꯤꯜꯂꯛꯑꯁꯤ ꯌꯥꯏ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯄꯨꯅꯤꯜꯅ ꯆꯪꯂꯛꯄꯗ ꯆꯥꯎꯕꯗꯣ ꯃꯄꯥꯒꯤ ꯀꯥꯔꯗꯣ ꯁꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯆꯥꯎꯕ ꯄꯨꯅꯤꯜ ꯆꯪꯂꯛꯄꯗ ꯎꯗꯦ ꯏꯁꯩ ꯉꯪꯂꯤ ꯃꯥꯗꯤ ꯃꯣꯟꯗꯥ ꯑꯃꯗ ꯄꯨꯅꯤꯜ ꯆꯞ ꯂꯦꯞꯄꯤ ꯆꯥꯎꯕꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯋꯥꯍꯧꯗꯣꯛ ꯑꯃꯠꯇ ꯌꯥꯎꯗꯅ ꯇꯥꯆꯧꯕ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯂꯩꯈꯤꯕ꯭ꯔꯥ ꯆꯥꯎꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯄꯨꯅꯤꯜꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯤꯉꯩ ꯃꯅꯥꯎꯅ ꯍꯥꯏꯕꯗꯨ ꯇꯥꯍꯧꯗ꯭ꯔꯗꯨꯅ ꯆꯥꯎꯕꯅ ꯀꯔꯤ ꯍꯥꯏꯕꯅꯣꯕꯣ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨꯕꯣ ꯄꯥꯕꯨꯡꯒ ꯏꯃꯥꯒꯗꯣ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯕ ꯂꯩꯇꯦꯅ ꯀꯥꯏ ꯆꯠꯈꯤꯒꯦ ꯉꯥꯏꯍꯥꯛꯄꯨꯗꯤ ꯑꯣꯏꯔꯦ ꯄꯥꯕꯨꯡꯒ ꯏꯃꯥꯒꯗꯣ ꯀꯩꯊꯦꯜꯗ ꯀꯩꯀꯩꯅꯣ ꯈꯔ ꯂꯩꯔꯨꯅꯤꯅ ꯍꯥꯏꯔꯝꯕꯅꯤ ꯊꯣꯛꯈꯤꯗ ꯉꯥꯏꯔꯤ ꯄꯨꯅꯤꯜ ꯃꯥꯒꯤ ꯂꯨꯝ ꯂꯨꯝ ꯂꯥꯎꯔꯕ ꯈꯣꯟꯖꯦꯜꯗꯨꯅ ꯍꯣꯔꯦꯟ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯍꯜꯂꯛꯑꯒ ꯑꯩꯕꯨ ꯀꯧꯕꯤꯔꯛꯑꯣ ꯇꯥꯆꯧꯕ ꯍꯣꯏ ꯀꯧꯔꯛꯀꯦ ꯕꯨꯡ ꯀꯨꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯗꯦ ꯐꯠ ꯏꯃꯨꯡ ꯆꯪꯈꯤ ꯆꯥꯎꯕꯗꯤ ꯎꯍꯧꯗꯦ ꯆꯪꯈ꯭ꯔꯤꯕ ꯅꯨꯄꯥ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯅꯤꯡꯉꯩ ꯍꯟꯅꯦꯡꯂꯨꯗꯕꯅꯤ ꯃꯍꯥꯛ ꯑꯗꯨꯕꯨ ꯉꯛꯄꯗꯤ ꯐꯥꯎꯔꯤ ꯃꯥ ꯇꯁꯦꯡꯅ ꯉꯛꯄ ꯐꯥꯎꯔꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯃꯄꯥ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯊꯩꯗꯨꯅ ꯆꯠꯄ ꯃꯅꯥꯎꯗꯨꯅ ꯉꯁꯤ ꯌꯥꯝ ꯊꯥꯖꯗꯅ ꯃꯄꯥ ꯍꯜꯂꯛꯂꯒ ꯃꯥꯕꯨ ꯀꯧꯔꯛꯎ ꯍꯥꯏꯔꯛꯄꯗꯨꯗ ꯀꯔꯤꯒꯤꯗꯤ ꯉꯛꯄ ꯐꯥꯎꯔꯣꯏ ꯄꯨꯅꯤꯜ ꯃꯥꯒꯤ ꯔꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯄꯤ ꯍꯣꯡꯗꯣꯛꯂꯒ ꯕꯥꯠꯔꯨꯝ ꯆꯪꯈꯤ ꯁꯋꯔꯗꯨ ꯊꯥꯔꯒ ꯑꯗꯨꯝ ꯊꯝꯂꯤ ꯑꯗꯨꯒ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯃꯃꯤꯠ ꯑꯣꯏꯁꯤꯟꯗꯨꯅ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯂꯤ ꯊꯧꯗꯣꯛ ꯈꯔꯕꯨ ꯅꯤꯡꯁꯤꯡꯂꯒ ꯅꯤꯡꯉꯝꯗꯅ ꯈꯨꯇꯨꯝ ꯆꯦꯠꯅ ꯇꯥꯁꯤꯟ ꯋꯥꯜꯗꯨꯗ ꯃꯈꯨꯠꯇꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯖꯤꯜꯂꯤ ꯅꯨꯄꯥꯗꯨ ꯑꯉꯥꯎꯕꯒꯤ ꯃꯇꯧꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨ ꯃꯈꯨꯠꯇ ꯊꯣꯛꯂꯤꯕ ꯏꯁꯤꯡꯗꯨ ꯎꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯁꯨꯖꯤꯜꯂꯤ ꯋꯥꯜꯗꯨꯗ ꯃꯈꯨꯠꯇꯨ ꯈꯜꯂꯨꯗꯦ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯊꯃꯣꯏꯗ ꯆꯩꯅꯥ ꯄꯤꯔꯒꯅꯤ ꯍꯥꯏꯕ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯩꯔꯥ ꯉꯁꯤ ꯃꯍꯥꯛꯅ ꯏꯐꯝꯗ ꯄꯤꯔꯤꯕ ꯆꯩꯅꯥ ꯑꯁꯤ ꯈꯨꯗꯣꯜꯅꯤ ꯈꯟꯁꯤꯔꯥ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯇꯩꯅꯐꯝ ꯈꯪꯗꯕꯒꯤ ꯃꯍꯥꯛ ꯑꯉꯥꯎꯕꯒꯨꯝ ꯕꯥꯔꯨꯝꯒꯤ ꯋꯥꯜꯗꯨꯗ ꯑꯣꯏꯅ ꯇꯩꯅꯈꯤꯕꯅꯤ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯀꯔꯝꯅ ꯈꯥꯡꯕ ꯉꯝꯒꯅꯤ ꯃꯍꯥꯛ ꯉꯁꯤ ꯃꯥꯒꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯕꯅꯤ ꯃꯥ ꯍꯥꯏꯅꯩ ꯀꯅꯥ ꯑꯃꯅ ꯅꯨꯄꯤꯒꯤ ꯊꯃꯣꯏꯗꯤ ꯅꯨꯡꯒꯨꯝꯅꯤ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯋꯥꯍꯧꯗꯣꯛ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯂꯣꯏꯗ꯭ꯔꯥ ꯑꯣꯜꯂꯤꯕ ꯅꯪꯒꯤ ꯊꯃꯣꯏꯗꯨꯒꯤ ꯃꯔꯨꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯝꯅꯤ ꯍꯥꯏꯕꯁꯨ ꯆꯤꯡꯅꯗꯕꯗꯤ ꯉꯝꯗꯦ